Krumzari, Ming Tabibis Mutaram Uchari, Nasi Maru Bapauda, National Food Security Egg Party ki Kudung Java Fangaba Putopanate, Miam Gini Hana Deputy Chief Minister Kangam Fundokre. Lamyan Bay Irabona Nupi Angang Chakonaba Lauramba Taudang, Asigi Mirol, Nanising Chungani Hana Langol Iboyamana Fundokre. Amadi, Kulum Dorak Shuba National Sub Junior Baseball Championship Nasidagi Kumalapak Men Stadium da Hodokre. Mapunga Pau Pizari. National Food Security Egg Asibu Tonga Tonga Political Party ke anamikal gi vote fangnana ba puthokpani haina lana sandoli ba wafamasi yumfam yaudobani egg asi tasengna miyam gi damaktani haina MPCC gi president su oiriba deputy chief minister ga khangamna phongdokre Uripo Block Congress Committee na sidurang asi Uripo takhelamam lekai gi Sri Radha Binodolal Mandop ta pangthokiba National Food Security Egg ki matangda nomugi oiba block level political convention da chief guest ekiba ga khangamna wafamasi phongdokibani Romasida MLA Elnanda Kumar Bahila Congress Committee ki President R.K. Ranisana Uripo Block ki President Y. Jayantaram Susarvia ki Gakhangam na haikibada Mikal Khatangai ba Pangangang ba Political Party khara state asida lady National Food Security Egg asi miyam gi damakta puthokpani putholaba matungda Pangangang ba Party kaya thoropani Egg asi chanabada Congress khaki kanaba phangadaba natte credit pambagi damak Egg asi puthokpanate Congress na National Food Security Egg asi puthotuna miyamda sinaraba matungda Land Acquisition Egg ki anoba bill amasu puthona basem sare Egg asina chanaba tarabadi private company ama tawba matamda Pamadugi Miam Singna Jada Marifu Yadrabadi Lamloksin Yaroi Aduga Sarkagi project Wedagana Miamgi Ayaba Jada Umbutra Latrabadi Yaroi Ega Sisu Opposition Kambuna Misau Changba Horolagani Haiki Lamyan Bay Irabona Nupi Angang Chakona Valoramba Taudang Asigi Mirol Nanising Chungani Hana Langol Iboyamana Fundokre Wafamasi si Irabo Celebration Committee Nauria Pakang Lapa Local Council Senduna Kwakatel Konjeng Lekai Ima Horok Kontorembi Sanglen da Pangtopa Lamyan Bay Irabo Ningsing Thoronda Fundokibani CPI Hanagi State Secretary Asina Nupi Angang Buchakot Hananaba Masung Direct Laisu Tamanaba Lamyan Bay Irabona Kongjeng Kazang Silami Madugi Sarugamo Ina Musti Siksa Hodotuna Madudagi Fanglapan Senfamna Laraba Singi Larik Amasung Firol Lainarami Lamyan Bay Irabot Anobo Manipuri architect ni Haina Singtaki Lamyan Bay Irabot ki Chamagatara Tare Subamapo Kumon Thoronga Marilena Ngarang Kumbi da CPI Kumbi Local Council na Sinduna State Level Cultural Competition Program Pangthokre Tongan Tongan ba Tim Kuntra Mathoina category Mari Thongna Khaidokuna Lamyan Bay Irabot Saithabe Isaida Jagoi ki Khutek Changdamna ki Taromadu All India Kishan Savagi Secretary General Atul Kumar Anjan CPI Manipur State Council ki Secretary Dr. M Nara Irabot Celebration Committee ki State Chairman N Mangi Saruyaki Atul Kumar Jana Lamyan Bay Irabona Pamjaramba Manaba Kunai Minamibu Otaba Haiba Wakalon Adu Mangfau Hananaba Ngasigi Mirol na Changsiminaba Matam Oiri Maki Fidam Induna Chalabadi Lamdamasida Manaba Kunai Purapadanatana Sinjatumza Laitaba Ing Tapakunai Ama Ohenbangangani Matamaduda Irabona Jail the Changbadi Miangi Yafanaba Changbani Ngasigi Lengak Sasan Luchungbasingna Jail the Changbadi Makoina Toruba Fatabatabaksingi Mahi Fangjabani Haiki Concept the dream of Irawat we have to win by conquering all sorts of corruption, nepotism, all sorts of inequality, and we have to fight gender equality, and we have to give honor to women in our society as per Janata Irawat seen in his ideas.
इराबोट की पुंसी का मरी लेने बाई इसे की सूरत जगोई की खुतेक चंगदम नवदा मकों मतंग तारब सिंदा थौरमतु द सरु याखी बसिंगना मनामतुम पीदुना पुनिंग थवत की तुंगदा सना लाइबाग नाचोम आर्टिस्ट की नौनु पुथोपा सेल की ताइबंग हाइरमिंग थोनबा सुमांग कुमई मियाम दा रिलीज तौकी चही तरह रोमोरे की प्रजा सिंह पीडीएस की पोलम फंगलम दबा चांग नाइन फंगलगने हाइना CAFNPD की मिनिस्टर M ओकेंद्र फोंदोक्रे वाफम चांदल डिस्ट्रिक्ट की मनुंग चना लेबा पलेल अमदी मोरेदा नुमित हुमनी चुपना चथखिबा मोबाइल सेल कम अवेयरनेस प्रोग्राम दा मिनिस्टर फोंदोखिबनी हिरमसी मतंदा पाउदम अमा हौकिबा सितंबर की तांग कुंतरेतगी कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन डिपार्टमेंट पीडीएस की चेंग अहोंग ममलदा फंगनबा अमदि मियाम द ज्ञान तहनबगी थोरममा चांदेल डिस्ट्रिक्ट की पलेल अमदि मोरेदा चथरकपदु ngasi loisinkhre थोरमदुदा KFNPD की मिनिस्टर M ओकेंद्र MLA कोरुंगथांग MLA सेम कुमार अमदि MLA फजुरेहिमसु सरुयाकी चेंग केजी लुपा तरा की चांगदा मी अममदा चेंग केजी तरा मियाम दा फंगन की पलेल बाजार अमदि मोरे टाउन दा डिपार्टमेंट असिगी कमिश्नर वाइथाम केसोर अमदि डायरेक्टर या स्कूल याउना हक्तेंगना चेंग यन थोक बहुके तोंगान तोंगान बा कम्युनिटी के आगे म्यूई सिंगा सेंग लौनकी अवेयरनेस प्रोग्राम की सरुक कमोयना पांगतोक पथोरमदा ट्राइबल की लुचिंग बके आसु सरुक याकी खुंजा सिंह थोंना रक्तुना पीडीएस के चेंग फंगतब चेही तरारोम फारे हाइकी मोरेदा चेंग पुसिलकपदि उरगा चेंग फंगदबा हाइबसि यामना नुंगाइते हाइकी एमएलए कुरुंगथांगना प्रजा सिंगी प्रॉब्लम लाइबा मतमदा खंगन बिरो मतम की ओइना मतेंग पांगे जाति के याना खुंदारिबा मोरे एरिया की प्रजा सिंह नुंसी चानना लेमिनदुना शांति लेनना बहोनहसि फोंगदोकी तुंगदा मिनिस्टर M ओकेंद्रना मोरे की प्रजा सिंहना चेंग साबगी महुता बदनाम चादुना लेरे हंदकतसु नियोंगी वांगमदा मोरेदा पीडीएस की चेंग पुसिलम मियोय फादुना दंदी पीखरे ख्वाइदगी नुंगाइत्रिबदी मोरेगी प्रजा सिंहना चेंग फंगदे हाइबसि ngasi फावबा सरकारदा वाकत्तबा असिनी हाइकी थामदा मोरेगी प्रजाना दरकार ओइबा चेंग अहोंगबा ममलदा फंगनगनी कनागुंबा अमतना कारबारगी ओइना मोरेदा चेंग पुबा यारो हैना मिनिस्टर ओकेंद्रना फोंगदोकी अनोबा नेशनल फूड सिक्योरिटी एक्ट हाइबसिसा मसिने कोई थामगी चयेमगी कोई चानब पिनि हाइब नत्ते सिमसु अखोना मसि मोरेगी लेबा प्रजादा हाइजनिंगबदी कितंग अहोंग ममलदा लुपा 10 पिरम 35 पिरम 10 पिरम दो लुपा अहोंग थामदा कोई सब्सिडी खर फंगी हाइबगिनी करम चेंग पुसनबे यानी मोरेगी लेबा प्रजासिंग चानब पुसनबे चेंगदी यागनी करबारगी ने पुसनबे यारोय हाइबा फिरे पमाय कोने गवर्नमेंट लवी अदुना लंदमसिगी प्रजाना दरकार लेबा चेंग से थामद कयानो नोमद कयानो निमित कयानो हाइबसे खंदोंना बायदुना कोई गसी एक्सपेरिमेंट होने कोई मसी मफम सिदा एक्सपेरिमेंट तौबा लाकनी कनागुम लेता लाइरा पुनमना मसी खुदोंग चाबा लवीबा यागनी लोइना कोई लंदमसिगी इकाई खुमजरिबा ऑनरेबल एमएलए का तानजरगा थामद मोरेगी प्रजाना चेंग कयाम चंगे से कोई स्टडी तौनी डिपार्टमेंट स्टडी तौनी अदुगा अहोंग ममलदा याम की चानब चेंग फंगनगनी ISTV पाउगिदमक बोयानिंग थौजंगु लोइना नाउरबम फिलिप्स पलेलमदि मोरे नुपी अंगांग द चथा बहिंसा की थौदो लेपु मणिपुर दगी आर्म फोर्सेस स्पेशल पावर्स एक लौथो हाइबदाबिदा ngasi इम्फाल वेस्ट डिस्ट्रिक्ट की मनुंग चनबा मागलंग बाजार दगी लुकेर मयाय लेकाय फावबा मियाम की रैली चलबा मतुंगदा मिफम पांगथोखरे विलेज वुमेन्स कोऑर्डिनेटिंग कमिटी मागलंग यूथ डेवलपमेंट क्लब लुकेर यूथ डेवलपमेंट क्लब अमदे लमदमदुदा लेबा तोंगान तोंगान बलुक कयाना रैली अदुदा सरुयाखी नुपी अंगांग द मियोट मिने चथाबा मियोय आन की चराक पियु विक्टिम की फैमिली सिंग द मतिक चाबा कंपेंसेशन पियु अथुबा मतम चार से थागलू स्टेट फोरेंसिक डिपार्टमेंट अथुबा मतमदा मथौ तौहलु हापन चिंबा तोंगान तोंगान प्ले कार्ड कया सिजनकी रैली लोरबा मतुंगदा लुके मया लेकाय कम्युनिटी हॉल द पांथोकिबा मियामगी मिफम अदुना वारेप कया लौरबा मतुंगदा मेमोरेंडम अमा मणिपुर गवर्नमेंट अमदि इंडिया गवर्नमेंट त पिसिंगनी हाइरी वर्ल्ड हर्ट डे गा मरी लेना ngasi स्काई ग्रुप ऑफ हॉस्पिटल ना मणिपुर हर्ट फाउंडेशन गा खुसमनदुना पोरमपाट जेनिम्स ऑपोजिट लेबा स्काई हॉस्पिटल दा फ्री मेडिकल कैंप पांथोक्रे मालम गी ओइना मी ख्वाइदगी हेना सिहलिबा थमोइगी लेना दगी ngakthonoba pandam da पांथोखिबा फ्री स्पेशलाइज्ड हर्ट कैंप अदुदा तोंगान तोंगान बा मखलगी टेस्ट कया लेमना पांथोखि तासी तांग कुंतरु की नुथुपुंग अहुंग मिनिट कुंथारोम चपा मतमदा पीएलए की टेक्निकल कमांड की कांगबु अमना उक्रुल डिस्ट्रिक्ट के कामजोंग सब डिवीजन की मनुंग चनबा कोंकान खुलमया दा लेबा निफुमरी सुबा असम राइफल्स के डी कंपनी की कैंपता RPG M79 अमदी अतै खुसुखुलाई सिंग सीजन अदुना लंदाबदा असम राइफल्स की लानवी तरुहात की कया अमना असोपन नंगन खयाना क्लेम तरोली RPF की डिपार्टमेंट ऑफ पब्लिसिटी चीफ बंकिमना थादरोप चेरोल दा लुबस की लानवी संगलो पीएलए ना चथखिबे अटैक अदुदा केम अनि चाउना मांगा ताथोखि मखाताना असि अना यावरकनी हाइबगी थाजबलै
PLA na lebak asi ningtamdriba fawba yengnaba lanmisinggi mathakta khulai thaba asi thadok loidaba maramna India gi lanmising sina hankidringaida lemna halobana phagani hairi PLA gi war office na changsiliba ningtamlan asibu mai pa hanana bohanabada thaudang lawriba ningtam lanmising tengbang pirakhiba lamdam asigi ichil inaw pumna mapu thagatpa phongdoroli Retreat on changes and became living in style Habihiramda Nomugeba Kana and Nabagi Thoramamangasi Manipuri University gi Life Sciences Department the Pantokre Awang Bharat ki oina Hanbo in a Pantokiba Thoramadu Works Minister Dr. K. Stratan Kumar ORC New Delhi gi Program Coordinator Yoga Teachers B.K. Ranjana Amadi Brahmakumari Nilimana Chumbam using Sirvyaki, Minister Ratan Kumarna, Asingba Amadi, Achumba Samasama Purakhan Geharabadi, Hawala Livanaha Sinda, Jumna Wakal Kanbagi Hainavi, Lehanana Bonagadabani, Masigi Tarom Asina, Hawala Liba Mahiris in the town of Kana Piragani, Fondoki. Could mute the Tanaris, King but the Nungaiva, at the Santi, at the Chopper, have prosperity to them. Masigi Nungaiva said, Masida inner peace. Amadagi happiness, tasengna nungaiba, tasengba santi si karimo haibse. Masih interactive program masih lagi masih soidana kanba nambigani. Nong khazitang tabaga Brahmapur laji lapalekai de ising tuina thumba amadi lambi ningthina semdabadagi leinang taduna miam chathok sasinda nungai handaba poan ba amadi tuina accident tholiba asidagi kananaba mari leinaba singna miyeng changbiyo haina lekai gi club na appeal tawrakli. Mathang Thagi Tang Marida National Gi Thak Ta Pangthokadariba Yankainipan Suba Wildlife Week celebration ga mari leinana ngasi Wildlife Wing Forest Department na sinduna school tamniba angangsing gi oiba state level drawing amadi essay competition ama iroi sembada leiba Manipur Zoological Garden da pangthokre category ahum thongna pangthokiba competition sing aduda Mahiroi Chamri rom Saryaki Conservator of Forest Wildlife TH Mohendra Pratapna Lamlaki sa ujexing yaw dara miyoy bajati hingbangam loy habisi hawalaliba angang singda khangana na pandam da competition sing asi pangthokpani haiki kui praja singda kui sanga kanbase lamlaki sanga kanbase kui kudemaki thogdang ni heido koina masigi thormasina koina miyamda kradang orsu kui pandam masigi pangthokpagi message do pizza bagi Gospel and Culture Celebration ki tharomama ngasi MBC Center Church Merong da pangthokre nat ki jagoi ise kya galoina na pangthokre ba tharom aduda Christian lining gi oiba laison tinson gi tharom kya su pangthokhi tharom ga mari leina na Wangjing Kendra gi MLA P Brozena miyoibana nungai ni hingi amadi santi oina lege khalabadi sembira kwama pu thajagada bani khwaidagi nungai ba miyoy habasi isorbu munna khangba ngamba miyoy aduni isorna takpirakpa Pautak Singh Ningtina Induna Chalabadi Lamdam Asida Santi Amadi Tangdulai Taba Purakani Fondoki. Lamyan be hizam irabo ki chama taratare suba mapo kumon lapagaloina na awonba mating leba manaba khunai ama purapo eresano haina ana thinkraba ke CPMC gi Central Security Council na miam de yapa pause pirakli lubasi gi Information and Publicity Secretary Paikoma Maitei na thadro ko cherol amada lamyan ba asina hinningai manaba khunai amadi lamdam asibu Independent Pigeon Republic ama oinaba gi dama colonial missionary singi mathakta mangjil thana khulai paibagi lalau chatharam ki haibasi yenaningai letrabo wafam amani ngasi di lamyan Asibu Ningsing Boina Mahiroi Mera Pai Belo Club Amadi Organization Kayana Leptana Chahili Sang Sina Ningsing Kumon Pangtotuna Lakli Adumoina Mok Masida Yamna Pendribo Fam Amana Lamyan Ba Irapone Hingai Lamdam Asigi Sotaraba Kunai Asigi Maromdom Lepchanabagi Damak Loramba Todang Amadi Yalamba Wakalon Sing Ngasi Equigi Mirona He Kawum Tauri Lamyan Ba Asibu Ningtam Yawal Lalho Amadi Ngasi Equigi Yawal Alhoga Kenaba Sukimatic Lake Habita Toina Laloi Matamaduki Luching Bapumna Moktanatana Kongloi Pumna Self-reliant revolutionary gi wakalon cheli amadi lebaki kathopana makoi gi mathau oiki ngasi ekoi gi yawal alhauda luching bayamba self-reliant oide thaksi khasi wali selna mi leri ethics yaurokte materialism da base tawri namthak ta sel tala e theka da tawroktuna lanfam da thawai kathopa kidakli amadi yengnaba single loina rai khangle haire haiduna self proclaimed leadership oining lakpada natana mafia gi characteristic changla e masimangna miam dagi na thailaktuna India gi system to
counter system policy da mathang manau nai na thurali kunai asida oirakliba charang na batholiba mayam asidi neo imperialist India gi system amanani system asina program activate toropa matamdagi hauna political depression policy land subjugation policy ethnic based policy na jingba asisu colonial form government labor lamdam asida abspaga loina na khudol tamkhrabani masida party na thoina ngakpa phaude hari India gi land subjugation policy na chahi risang sin nangam khegi watho kaya thondana miyambu tangdu leita daba punsirol ama ohenbiri India amadi Burma laibak anina English machama panyankhai ma thoigi July 3 ta Treaty of Peace and Friendship tawna khrabagi tungda Cabo Valley amadi Andaman and Nicobar Island exchange tawna wada laibak anigi apamba oina khiduna English machama panyankhai humdoigi March kumapan kontra da Burma gi Prime Minister unaduna Cabo tampak mapung fana pithoki India gi buffer state ama oina makhata na English machama pan humdrama thoida square kilometer lising kunithoi chamri pak chaw bagaloina na missing lak ama lising tara leramba lamdam asi ngasidi square kilometer lising kunithoi chaniga marifun nipan damak border fencing gi mapalda oigadori asigumlaba thawong asibu laiwe khraba lamyan be irabona pamlamgadra habasi miyamda party na hangjaningi mahaki mapo kumon lakpaga pumnama khanglaba miyamna yawge ahoba menkhatuna amadi khunai gi asoiba semdok minarasi hairi Jahi kayagi mamangdagi sembidana laklaba pangaidagi waiton tabalambi ngasi lamdam adugi miyamna achangma semfam putotuna semjinba hokre Idol Club waiton amapung oiraga lamdam adugi nupa kayana saruyaduna ngasi ayutagi hauna lambi adu semjinba hokibani Idol Club gi President M Sujaborona waiton dagi sombung tabalambi asisu government na athuba matamda semjinbi drabadi miyamna semjinana bahonaragani haiki Physiotherapy ki layang hena chakwat hanana ba loop ama semagaloina na makhal matel gi tharom kaya ngasi hotel tamfa da pangthokre Manipur Physiotherapy Association asinna pangthokba tharom aduda CPI gi State Secretary Dr. M Nara Director of Prosecution NG T.S. Kumar Manipur University ki English Department ki Head Dr. K.S. Kunjona jingba miyoi sing saruya ki Dr. Kunjona Medical gi lamda yamna khumang chawsilaba matam asida physiotherapy ki layang lamdam asida sothana lairamba asi laibak thibani masi chakwarana ba miyeng changba matam oire haiki Society for Prevention of Cruelty to Animal Infal is the DC Infal amasung Joint Director Infal is ki makada district asigi manungda laiba sa yon fam singda koina chatuna niyom chumna sa hatpa amadi yonbra hybrid sing yengsingkre khongchara sida niyom chumna sa yo lamba thengna ki amaromda niyom kaina natai chada bamongda sa hatpa yonba kyasu thengna rakhi athuba matamda mid vendor singda license piduna niyom ngakna luna na yolhanana ba society asina honaragani haidi khongchara sida veterinary officer Dr. S. Kunjo Society ki Assistant Secretary T. Dinachandra Sharma amasung atay member kaya su loinaki Lamyan be hizam irabo ki cham gatara tare suba mapo kumon lapga loina na thorom asi pangthok na ba sinliba saruk yariba luchingba asibu thamoi sengna nusibiba loina na mahana pamjaramba wakal paringda tabak thoriba leba asigi miya pumna mapo Maoist Communist Party Manipur na ikai khumna ba ulali lubasigi Vice Chairman Mang Ulen Sana tholapa cherol amada kunsuba chahi chagi Manipur gi puwari da khwaidagi chawba miyoi mapok amagi mafam kankraba lamyan ba asibu nawhona na lub asina mahaki cham gatara tare suba mapo kumon Wang bathak ta ikai kumna ba uli lamyan ba asibu mopo numit thoram lub asigi oinasu Central Committee na luchingduna pangthokani loinana lub asina tha khudingi puthokadaba chefong Red Thunder thoram asida phongdokani chefong asi chamga tara tare suba lamyan bagi mopo numit asidagi khudol tamduna party gi anoba organ ama oiragani lamyan ba irabona ekhoigi irakta lekhrabasu mahangna lebak myamgi oiba wakal paring adudi lub asigi Maoist singi Wakon pungda haptuna puduna chatli Aikhoigi senglaba thawai mirel singna mahaki khongul liduna tung inlagliba asida miyamna penbiba ngamlagadi luchingba asi ngasi su hingli haina singthaba yagani lamyan ba asigi punsina mayek sengna chumhanduna matam pumna makta hinganduna thamgani September kunthra da Manipur manung amasung mapanda paksana pangthokadriba lamyan ba asigi mapo kumon thorom asi mai papaga loinana anoba yawolgi khongchatama purapo oiresanu numit asigi numidangda mera kapiduna paujal asibu taramna opiu amadi lamyan bagi wakhalon bu masak mangal thohalasi hairi
District Health Society Thawalna Nehru Yuba Kendra Thawal Kusamnaduna District Asa Convention DC Complex Thawal the Pangthokre Tharamasida DC T Ranjit Social Welfare Ge Additional Director Dr. K Razo Susarya K District Asigi Matau Fazana Tauba Assassin Kangatuna Certificate Amadi Selgi Manapiduna Puning Tawat K KM Blooming High Secondary School Kangabo Nangarang Thawal Ge Tongan Tongan Mapam Singh District Hospital DC Gate Thawal Ketel Kangabo Ketel Amadi Hydro Public Health Center da Amorakai Singh Sengdokre School Asigi Founder Secretary Menjorna Mahiri Singna Sunatagi Larik Tambara Larik Hebanati Makoibulu Nana Leba Samasta Tarutan Ba Labagi Henabisu Kangan Batangai Fadi Haba Wakalonda Social Services Sipang Topani Haina Fondoki Mayang Infal Assembly Constituency Development Committee na Sindhuda Manipur State Old Age Pension Scheme amasung Khumukcham Amutombi and Ibeyama Charitable Trust Old Age Pension Scheme gi Kalsing Mayang Infal Community Hall de Yanthokre Tharomasida Works Minister Dr. K. Ratan Kumar Mayang Infal Municipal Council gi Chairperson Ras Mohan Susarya K Punna Card Holder Chamni ga Nifuma Thoida Scheme ani asigi kanaba fanganaba card sing Yanthoke Dr. Ratan Kumar na card sing award pa kaya lerabasu menkhanaba honagani haiki Rights Union Manipur Amadi Islamic Cultural and Research Association Manipur Adina Sinduna Ahanba Kaya Modem Pukrimayo Memorial Lecture Lamyan Basang the Pangthokre Haudopagi Tharamda Agriculture Minister Abdul Nasir Art and Culture Director Dr. K. Sobita Sagnaraba Musicologist Lysam Birendra Kumar Amasung Yunan Ge Hanagi President Abdul Rahman Susarya K Professor E. Dinamanina Moderator Oiduna IS Kangjam Kanguzam Modhumangol L. J. Kumar Amasung BM Maislam na paper Pathoki Imphal West Police Commando na Pripak Progi active member ani Khabam Lakpam Mando Manataki Fari Hari District Asigi SP gi Cherol Amada Fagalaba Miyo Adudi Yumnam Joy Chandra Apopa Lekidraba Lal Singa Thawbal Kiam Sifai Amasung Yumnam Priyokumar Chahini Fugumari Apopa Lekidraba Thoiba Thawbal Tangjing Dagini Hari Haubom Marak Ngangom Lekai Dalaiba Hisnam Robintrogi Yumdangarang Sakandabasing Bom Tam number Tombu Yaning the Bafondo Tuna Ngasi Lamdam Adugi Miam na Wakam Mipam Chatakre Yumlak the Bom Tam number Tawong Yaning Day Asigma Todo Asima Tunda Muhana Tobiganu Bom Asipo Kaira Patar of the Lekai Asida Ladiba Muika Asopan Nangani Ekoi Santi Pami have a Wafam Wakam Mipam Aduda Saruyaki Binupi Amana Fondorake. Habite Mule Bagi Wakalok Sing Sabani Bom the Gihana Toraba Wakalok Sing Leraba Simban Paliba na Paliba Asina Nana Bayaba Migi Marakta Pahiwatana Season Raga Apam Pam the door Apaba Fontaba Mapurakna but Wahigi Waba Wangakana Season Achi Bom to have said to Gaivangam the Vaposa Lan Gumbada Tawadabani Haina Haba Marak the Leba Marabai Koyamna Yaning the Bakuli Dr. R.K. Sana Zaubana Iba Political Dynamics of the World during Janata Irabot Day Koba Larigama Manipur Press Club Tafongkre Cultural Forum Manipur Nasidana Pangthokabataram Asida CPI Manipur State Ke Secretary Dr. M. Nara Manipur Language Advisory Board Ke Convener Dr. H. Bihari Forum Ke President L. Iboton Susarya Ke Committee for Chin Confederation ke CPMC gi ko amasung tangamba ani gi apunba ke CPMC gi emergency mifam amagi matung ina auzik oiriba India imperialism gi status amadi progress asibu kumna khana ne nakre hari ko amasung tangamba ani na thalopa jerol amada mifam aduna lamdam asigi oiriba imperialism peripheral bu lugus policy operation hifazat 1 2 operation all clear amasung operation restoration chingba kaya asiga iroinana lamdam asida chathariba psychological medical economic social cultural ethnic religious political Nachingba wa Fiegi Akopa Miyang Tungina India gi Handak Chansilak Liba Kongtang Asibu Miam Jason Torang Lokotpa Matam Zari Ngasi Mirol na Vesnavism Pusalaki Baning Tau Amadi Matam Adugi Mirol Bu Tiangkang Kayarata Tainafom Oibagum Asigi Mirol Maruena Revolutionary Singbu Tainafom Ohengum Si Hana Mipam Aduna Apil Tauri Communist Movement na Lamdam Asida Hongbo Purapangam Gani Lamdam Asida Jangsileba Communist Kining Tam Kongjang Asida Communist Leba Kayana Mating Pirakani Masikang Badagi Indiana Communist Movement asi manghan bangam drabasu chanai na halaga lamkhang da thali maning tamna hengning bagi ihul mangsilak liba tangkak asida globalization ge safuna lamdam asibu humduna puri India ge apamagi matungina thabak toriba Manipur ge chief minister gi Myanmar khongchet aduna ningtam ihauda anoba safu amuk na hongna na fangki ahan bo oina Myanmar government na hek ubaga kapna bagi order thoki adubu
tonga tonga ba maram kaya piraduna oiraliba fibam asi thoidongna ngangai oide hari jerol asina ingsim chama panyang khaimari dagi hauna India China amsung Myanmar amadi India ga tawna kiba agreement kaya gi matang da mari chumna palapaga loinana lamdam asi pak chawba lam kaya mangsilakwa mayek sengna thamdi Kavu Valley Kampak Samjok Namfalong khengmana chungba kaya asi mathang mathang Myanmar da pitotuna lali mayam asina mayek sengna taklibadi India na Myanmar da makoibu penana ba thausilama chathai policy asi makha chathaba oina handakta iho inongnongna Holland Fai gi thodo tungina Manipur Chief Minister na Myanmar da chalamba khongchat asina Myanmar da hariba lam asi mapong fa na pitokragani haina mara city jerol asina India amasung China gi lalon itiki matang da Chief Minister na saruk yarubagi wafam nainabaga loina na India Chamber of Commerce and Sinkiba Business Summit aduda China amasung Manipur ani gi marakta lalon itik tawba yabagi oithokpa amadi senthang pithanabagi damang Manipur gi mihut oina Chief Minister na luchingba kangbu na represent tawgani habasi loop asina chingna dabangam de hari kumning Beijing amasung Shanghai hariba mafam sing asiri military amasung logistic tactical center ni jerol sina China gi maru oiba business center nipan paladuna mafam sing asida visit tawragadi Silk Road hingat hanbani haina lowiyai lubasigi resource alliances wingki achepa thazabadi China bu moithem tawduna lamdam asida fangliba sungdoktriba thaugi mika handuna lamdam asigi ningtam ihauda China gi tengbambu thingnaba pambai amani haina lowdaba ngamde hari China gi tangka asina handaki mifam asina China da appeal gi petition thaduna Himalayan region asida su capitalism imperialism gi mayota communist based independent movement survive tawri amadi lady haina yanaki mifam aduna Sino India Burma Belta khundaminariba Mongoloi pumbada India gi Lonam lang da tudanaba Arunachal dagi hydro power Manipur Assam gi crude oil Meghalaya dagi coal Mizoram dagi wa amadi strategic advance chukhakta magni pamliba Tripura dagi nickel amadi wa Nagaland dagi forward advance block amadi antagonistic revolution device adu khaktani pamliba mayek laraba khudamdi India gi thoningba mafam da thungu natraga leiduba mafam da ekhoibu hanthaba miyeng amadi alienation feeling bu pharok labadi miyam khwai gi aningba apamagi matung ina loop asina lalhoba lepke hairi hauzik thabaki pau hauzik thabaki pau pizri CISF की ASI स्टेनोग्राफर खर लोगदौरी मई थाक 10+2 पास तब ओइगदबनी मसा के सही तरा नेपाल लगी कुनगमा फावगी मनुंग लेब मियोइ सिंगना अक्टोबर की तांग मरी फावगी मनुंग दरखास्त थारप यागनी हाइरी BSF की ASI एमडी हेड कांस्टेबल खर लोगदौरी सही तरा नेपाल लगी कुनगनिपाल फावगी मनुंग लेबा क्लास 12 पास तौरबा नुपा नुपी सिंगना सेप्टेम्बर की तांग कुंट्रा फावगी मनुंग दरखास्त थारप यागनी हाइरी North East Frontier Railway की ग्रुप डी पोस्ट की दमक असम सेजम द कैंडिडेट सिंह की दरखास्त कौरी मसा के सही मथंग सही की जनवरी अमा फावद तरा नेपाल दगी कुंट्रा गुंदोई फावद लेब ओइगदबनी माई की थाक मैट्रिकुलेशन ने दरखास्त पिसन की अरोइब मतम अक्टोबर कुमाथोई फावने Railway Recruitment Cell Patna Grade D Post Loan Nobagi the candidate Sing the Drakas Kori, Masaki Say, Tara Nepal the control the following Manung the Leba, ITI Natraga Center of Excellence Natraga, Manabataki candidate Singna, October Target Tang Kungamapal following Manung the application Pisil Payagni Heidi. Airport Authority of Indiana Northern Region की ओइना Junior Assistant लोन नबगी द मसागे से कुंट्रा फावगी मनुंग द लेबर कैंडिडेट सिंगदगी दरखास्त कौरी क्लास 10 पास तौबगा लोइना मैकेनिकल ऑटोमोबाइल नत्रगा फेयर द डिप्लोमा पाइबगा लोइना सादा यांखै फंगबा नत्रगा क्लास 12 ता सादा यांखै दगी तादना फंगबा कैंडिडेट सिंगना अक्टोबर थागी तांग 15 फावगी मनुंग द दरखास्त पिसलकपा यागने हरि National Bank for Agriculture and Rural Development NABARD की ग्रेड A अमसुंग B की पोस्ट लोन नबगी दमक कैंडिडेट सिंगदगी ऑनलाइन दा अक्टोबर के तांग 13 फावगी मनुंग दा कैंडिडेट सिंगदगी दरखास्त कौरी परीक्षा सेंटर गुवाहाटी दा ओइगदौरिबा असिगी दमक BE नत्रगा BTech दा सादा होमफु अमदी मास्टर डिग्री दा सादा होमफु दगी तादन फंगबा कैंडिडेट सिंगना दरखास्त थरकपा यागने हरि मथक्ता पिजख्रिबा थबकी पाउ सिंग असगी हेना अकुप मरोल बाबुप्रादा लेबा जॉब सेंटर दगी खंगबा यागनी थबकी पाउ ngasigi matang sida loijere makadaba paw mu lobise Makataba pauda
lamdam asida nupi angang da chathaba miyo mine lepa leitri masagi chei tara ni thoi khak tangai ribi nupi macha ama miyo ani na faduna rep tobi khre haidi thodo si tha asigi kuntareta lilong bazar da thoki bani urup khunau dagi nupi macha asi lilong gi hotel amada helper oina yawbani haidi nupi macha asina paumi sinda phungdo khibada tha asigi kuntare ki numidang pung tare tabada mahaka hotel adu da yawminaba sora dagi apiksana kobi amana varagi yumdagi Samfabi Laururo Haina Chapada Masakang the Bamu Anina Pharmacy Amagi Manaktagi Mamai Mamed Punsinduna Mahapu Fakibani Mangla Gyan Tarapada Lilong Turel Ahanbi Madrasa Manaki waiting set Amagi Meada Gari Amadaleramki Mahapu Paru Ribesingi Manunda Lilong Turel Ahanbi Dagi Sarif Kobomu Amayawi Mahal Lilong Bazada Bazar Famba Hakim Koba Amagi Gari Tobani Mara Levisingi Matata and Gitaba Loka Pinaba Madilena Bisingi Poning Jingsili. And I get in Menjalaga. Meet my punjala more gari mung the hakat badagi I see ganta hidre moi kara kara puro zani ganta hidre aduga aina ganta pamatamda kari hiki darlum waiting set manakida lairame Karnataka gi Belgaum the Funkiba National Federation of Indian Women's Ki National Council me from na Indo Mama border fencing khabagi thabak lebnaba amadi Manipur gi lamang handanaba thamnaba Bharat Sarkar da taksinanaba warep lokre hairi All Manipur Nupi Marum na Tholopa Cherol Amada Warep Adu Federation Gi Nupi Marup Ki Working President Su ODB Federation Gi Vice President Maislam Ongbi Sakina Pokatkibani Kaithel Dagi Tamthopa Haina Yanakraba Dan Manipuri Amabu Kaithel set number Kumanga da Ngayo Libi Singna Tamthopa Yaroi Haiba Wahau Dagi Kaithel Fambi Singi Marakta Charang Nabathokre Nan Manipuri Asi Tha Asiki Kuntarukta Ngayon Bi Maunaha Amada Makhut Sanglubada Sanglubagi Dama Kaithel Dagi Tamthopa Haina Yanakrabani Haidi Kwaraman Kaithel Saktam Amadi Saktam Kanbal Luki Secretary Rani na Fundropada Nupi Singtagi Kaithel Oina Malem na Sakhang Liba Kaithel Asida Mapandagi Lakpan Nan Manipuri Singi Yare Fam Oiri Kaithel Fam Libi Singna Magi Pots Sangnanaba Amadi Pot Chay Lotoloksin Taunaba Thambana Hena Masak Thiali Numidang Pot Sangnanaba Nan Manipuri Sing Thamloisi Amadi Kaithel da Nupana Kaithel Famaloisi Haibada Mioi Karana Ayepa Piba Si Yaningde Matungda Kaithel Manungda Panduba Thodo Tholabadi Masa Masana Dai Tapugadabani Hiram Masida Mari Lenabo Authority na Sumiyang Changbiu Haiki Koi Kaithel Manungda Nupana Pime Yansalaga Makata na Ndaba Thodo Tholok Tanaba Mari Lenaba Mioi Sina Mastamiyang Kang Changbiraga Nupi Kaithel Ji Taru Taruna Nupi Sing Gi wena thamnaba thawang katang lokapinaba myang pamda na hajari Mobile phone the toina phone tarotuna matam lenba loina na karem kathana ba mong da wahewata kaya sizina rakpadagi yumgi nupida akaiba pirakpa Nan Manipuri ama friends ki thaumisna fagakre faraba miyo adudi Bihar gi Bagalpur district gi auzina nagamapa kangjabi lerta laiba el nongren khombagi yumgi bharada laiba Lalit Kumar Saha Chaitra Mapan Apopa Ganesh Saha Kawi Nupa Asina Lamsang da Leba Nupi Amada Usit Thawai da Bamonda Tabada Nuaitaba Wahaiwata Kaya Fonda Taro Lehana Nupi Adugi Nupana Loop da Pau Pirak Padagi Mio Asi Fagat Kibani Friends ki Secretary Organization P Prem Kumarna Mapandagi Lapa Mio Kiana State Asida Crime Kaya Zathari Mapanda Mihan Mipun Taron Bakaya Manipur Lotuna Ledam Badagi Police na Fakiba Thodo Lady Hiramasida Sakana Akanaba Miang Changduna Thaba Pakapamatam Oide Haiki Mapalum la Mio Singina, Queen Mating Bishing Amadi Don Jadi Gabo. See, young Wittem Dona, Mapalum the Puduna Chatlaga, Yontoketorama, Mudi, Quiggy, Panda Ladaba, the P Ladaba, Mio Shinga, Pakang Amadi, Queen Beatty, there was hard to be lonely. Parakiva Kiamo Kamusi told the cat took her Modula, Nasigi, Todokasi, Haiva, Lalit Kumar, Saha, Sina. Kilam Sangala, you Misa Sibo, Tomato, Wahinga, Haidna, Tiamaga, Masima, Land, none of you for another, Hodogagi, Nasigi, Pena, Mayama, Putopico, National Institute of Rural Development and E-Vision Guwahati na Numitaruni Chatrakiba Analaingi Hidak Sembayaba Pambi Singi Industry Kungangi Lamda Linkatpa Haiba Training Cum Demonstration Program Asi Institute of Rural Development Porompada Loshin Kre Training Asidamio Kumapana Sarup Yaki Elang Kangpopi Youth Organization na Kuntare Suba Assam Rifles Top Elang Kangpopi Youth Club Amasung Development Youth Association Elang Kangpopi ki Matiangaloina na Numit Marini Jumna Jatarakiba Residential Youth Club Ngasi Elang Kangpopi da Loisin Kre KMC da Naharo Chamaga Kunrom na Sarup Yaki
Lamyan में इराबो निंगसिंग नुमी कमरी लेने ना नुमिनी चथगदबा मास सोशल सर्विस केम MLA वाई सूरचंद्रना पलेल मनिंग लेकायदा होदोक्रे सोशल डेवलपमेंट ऑर्गेनाइजेशन पलेलना अहानबो ओइना लमयान बे इराबो निंगसिंग नुमी कमरी लेने ना केम असि पांगथोपनी MLA ना लमयान बा असिना पामजरम बसिंग एकोइना मतुंग इनबदी तौदना महाकी थौरम सिंगदा अंगम अथौ खरना वा ngangbada निंगसिंग थौरम पांगथोपगी पांदम फंगलोय हाइखी Amadana me ka bajinjak maru fangna muthana na bajang silaliba khongjang manung chanang asi hengang makhalekai community hall da awareness program ama pangthokre model club hengang makhalekai imsuk hengang makhalekai amasung apunba mera paibi loop ka punok pangthokiba mifam asida amada me loisangi president and Padmini Lema model club ki president SE2 secretary general amada me loisang PS Foni mite susarya ki resource person oina prosecution director NGTS Kumar Dr S Angomcha amasung NCB regional unit Imphal gi superintendent RK Ibungo Sanana wangang ki hauzik sanabagi pau Ngasigi sanabagi pauda Manipur Amateur Baseball Association asinduna ngasidagi Kumalampak Men's Stadium da Junior Sub Junior National Baseball Championship hodokre nupagi da punna team tara aduga nupigi dana team nipana saruk yaduna chathagadaba championship asigi ahobo match da Manipur nupigi team na Himachal Pradesh pu run tara sunoda matiba pikre ahan bai inning da Manipur na run tare lobangam ki aduga anishuba inning dana Manipur na run ahum lobangam dana chawna mai pakibani All Manipur Volleyball Association asinduna Kumalampak Indoor Stadium the Chathariba State Level Volleyball Tournament ki sub junior ki event da semi-final changba ngamkraba team sing adudi NYVA Nauremga SYDA Mutum Fibo ga final match da lamba taunaragani aduga IGO oinamga KYVA Khoizuman ani final match da sanargani junior ki final da KYSU Kaiden Bikhok amadi LSK DC Lefelga sanargani Kumalampak Sports Complex da Manipur Archery Association asinduna chathariba mini amadi sub junior gi state archery championship ki ngasi sanakiba sub junior boys ki team event da India round da makok mathang tagraba sing adudi YAC na punna point Chen Lisingani ga tara humdoi fangduna ahanba position takre aduga VAA top na anishuba position ahumsuba position na National Sports Academy ne takre sub junior girls ki India round ki team event ta NSA na ahanba position BACA na anishuba position aduga ahumsuba position na YAC na takre sub junior boys ki India round da makok takraba sing adudi 13 meter da VAA ki M Ajit Singha 20 meter da Sai S Rajendra aduga individual da su VAA ki M Ajina ahanba position takre sub junior girls Indian round da NSA ki K Puspapati na 13 meter da ahanba position loina na individual da su ahanba position takre 20 meter dana UAC gi CH Romi Devi na ahanba position tabang ngamkre mini boys India round da Sai S Rajendra Singh na 30 meter da ahanba position aduga mini girls ki India round da NSA gi ke Diparani na 30 meter da ahanba position tabang ngamkre Amfana Sinduna Kumalampak Sports Complex da leba artificial turf ground da thahum chumna chatharapa grassroots development program oscillation kre chahi taru tagi na Nepal amadi mapandagi na tara faubda leba nupa macha amadi nupi macha chamarom na saru yaduna chatharaki football development program aduda amfagi coach kaya na thahum chumna tonga tonga ma technique kaya takpiraki oscillation bagi tharom aduda amfagi president A Santosh Kumar na nauriba sanaroi singna lairik laisu da su thawai yawadabani mama mapa singna angang singi talent khangdok piduna makoina pamjabala Bida Chan Bohana Bio Haiba Wafam Singh Fondoki Thailand Open Fencing Championship da India ki mahul sinduna saru yaroba Manipur gi fencing sanaroi amadi official sing opagi taroma ma hanagi minister L Jayant Kumar gi mayum da pangthokre India gi oina punna myoi kuntra mapan saru ya ki ba championship aduda Manipur gi sanaroi maibam usarani amadi L Syamasaki na bronze medal amam phanglaki L Syamasaki H Linthoi K Lakshmi amadi W Josephine na Sava India ki EP team na bronze medal amasu championship aduda phangmang amkibani sanaroi amasung official sing opagi tharong mari lena na L Jayant Kumar na fencing masana hena fagat hanana bagi damak Manipur government na khusukulai amadi infrastructure sing hena fagat hanana ba miyeng changba chunggani masina national amasung international ki thak talamda masigi sanaroi sing na medal kaya purokoda mateng oigani haike ngasigi ba ingasagi pau pizari
ICAR lamfe patagi phangba paw matung ina ngasi ki khwaidagi saba degree Celsius kuntaruk dasmik manga khwaidagi ingba degree Celsius taramapan dasmik manga nusita yawe ising manilgi chang ayukta chada marfudra nithoi nungthildana chada marfumari nongjuki chang millimeter mari dasmik nipani loislapda maru ba paw mukana pizari National Food Security Act Party ki khudong chaba fangnaba puthokna te miyam gini haina Deputy Chief Minister ga khagamna phondokre Lamyan ba irabona nupi angang chawkhana ba lorom ba thawtang asigi mirol na ningsingba chungani haina Langol iboya mana phondokre amadi kurumdorak shuba National Sub Junior Baseball Championship ngasidagi Kumalapak Man Stadium da hodokre ngasi Sept ISTV ni pizaba paw mata sosinjari ming tabrib sumo bukana kurumjari